ꯃꯃꯥꯡ ꯀꯣꯏꯁꯟ 30 ꯊꯥꯈ꯭ꯔꯕꯅꯤ 31 ꯑꯃꯨꯛ ꯍꯧꯔꯁꯤ ꯔꯥꯖ꯭ꯌ ꯁꯨꯜꯇꯥꯟꯁꯦ ꯐꯥꯔꯁ ꯑꯃꯁꯨꯡ ꯑꯣꯟꯂꯤ ꯐꯤꯃꯦꯜ ꯔꯨꯂꯔꯅꯦꯕ ꯗꯦꯜꯂꯤ ꯁꯨꯜꯇꯥꯟꯒꯤ ꯃꯥꯅ ꯀꯔꯝ ꯀꯥꯟꯗ ꯊ꯭ꯔꯣꯟ ꯄꯥꯏꯈꯤꯒꯦ ꯍꯥꯏꯕ ꯀꯔꯝꯕ ꯆꯍꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯁꯤ ꯀꯣꯏꯁꯟꯁꯤꯀꯣ ꯃꯥꯅ ꯊ꯭ꯔꯣꯟ ꯄꯥꯏꯕ ꯆꯍꯤꯁꯤ ꯀꯔꯝꯕ ꯆꯍꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯕꯤꯒꯤꯅꯤ 1236 ꯀꯣ ꯁꯤ ꯀꯣꯏꯁꯟꯁꯤ SSCꯗ ꯔꯦꯜꯋꯦꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯉꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯁꯤ ꯈꯪꯖꯤꯜꯂꯣꯀꯣ 1236 ꯁꯤꯗ ꯔꯥꯖ꯭ꯌ ꯁꯨꯜꯇꯥꯟꯅ ꯈꯨꯕꯝ ꯄꯥꯏꯒꯦ ꯍꯥꯏꯕꯁꯦ ꯃꯥꯁꯤ ꯑꯣꯟꯂꯤ ꯋꯨꯃꯦꯟꯅꯦꯕꯀꯣ ꯗꯦꯜꯂꯤ ꯁꯨꯜꯇꯥꯅꯦꯠꯀꯤ ꯐꯝ ꯄꯥꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯔꯦꯀꯣ ꯃꯊꯪ ꯀꯣꯏꯁꯟ ꯅꯝꯕꯔ 32ꯗ ꯀꯔꯝꯕ ꯆꯍꯤꯗ ꯃꯦꯖꯔ ꯔꯣꯛ ꯏꯗꯤꯛꯁ ꯑꯣꯐ ꯑꯁꯣꯀꯥꯁꯦ ꯀꯂꯤꯡꯒ ꯋꯥꯔ ꯃꯦꯟꯁꯟ ꯇꯧꯔꯝꯒꯦ ꯍꯥꯏꯕꯀꯣ ꯀꯔꯝꯕ ꯔꯣꯛ ꯏꯗꯤꯛꯇ ꯃꯥꯏ 13 ꯂꯩꯌꯦꯗꯅ ꯑꯗꯨ ꯑꯁꯣꯀꯥꯅ ꯀꯂꯤꯡꯒ ꯂꯥꯜ ꯊꯦꯡꯅꯈꯤꯕꯒꯤ ꯏꯗꯤꯛꯇꯣ ꯔꯣꯛ ꯏꯗꯤꯛꯇꯣ 13 ꯁꯨꯕꯗꯅꯦꯕꯀꯣ ꯃꯊꯪꯗ ꯃꯍꯦꯟꯗ꯭ꯔ ꯕꯔꯃꯟ ꯋꯥꯟꯁꯦ ꯑꯣꯊꯔ ꯑꯣꯐ ꯃꯇꯥꯕꯤꯂꯥꯁꯥ ꯄ꯭ꯔꯁꯥꯁꯟꯁꯦ ꯃꯍꯦꯟꯗ꯭ꯔ ꯕꯔꯃꯟ ꯋꯥꯟꯅ ꯃꯇꯥꯕꯤꯂꯥꯁꯥ ꯄ꯭ꯔꯍꯥꯁꯟꯁꯦ ꯏꯔꯝꯃꯦꯕ ꯃꯥꯁꯦ ꯀꯔꯝꯕ ꯔꯨꯂꯔꯒꯤꯅꯣ ꯗꯥꯏꯅꯥꯁꯇꯤꯒꯤꯅꯣ ꯅꯠꯇ꯭ꯔꯗꯤ ꯄꯜꯂꯕ ꯗꯥꯏꯅꯥꯁꯇꯤꯒꯤꯅꯦꯕꯀꯣ ꯃꯊꯪꯗ ꯀꯣꯏꯁꯟ ꯅꯝꯕꯔ 34ꯗ ꯆꯣꯂꯥ ꯗꯥꯏꯅꯥꯁꯇꯤꯒꯤ ꯁꯤꯝꯕꯜꯁꯤ ꯀꯩꯅꯣꯕ ꯑꯦꯅꯤꯃꯦꯜ ꯆꯣꯂꯥ ꯗꯥꯏꯅꯥꯁꯇꯤꯒꯤ ꯀꯔꯝꯕ ꯁꯥꯁꯤ ꯁꯤꯝꯕꯣꯜ ꯁꯤꯖꯤꯟꯅꯩ ꯇꯥꯏꯒꯔ ꯀꯣ ꯆꯣꯜ ꯗꯥꯏꯅꯥꯁꯇꯤꯒꯤ ꯃꯊꯪꯗ ꯀꯣꯏꯁꯟ 35ꯗ ꯐꯥꯗꯔ ꯑꯣꯐ ꯂꯣꯀꯦꯜ ꯁꯦꯜꯐ ꯒꯣꯚꯔꯟꯃꯦꯟ ꯏꯟ ꯏꯟꯗꯤꯌꯥꯗ ꯂꯣꯀꯦꯜ ꯁꯦꯜꯐ ꯒꯣꯚꯔꯟꯃꯦꯟꯒꯤ ꯐꯥꯗꯔ ꯍꯥꯏꯔꯒ ꯀꯅꯥꯕꯨ ꯈꯪꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯔꯗ ꯂꯤꯄꯣꯟ ꯈꯪꯅꯩꯀꯣ ꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯉꯦꯕꯀꯣ ꯀꯔꯤꯕ ꯂꯣꯔꯗ ꯂꯤꯄꯣꯟ ꯂꯣꯀꯦꯜ ꯁꯦꯜꯐ ꯒꯣꯚꯔꯟꯃꯦꯟꯒꯤ ꯐꯥꯗꯔꯁꯦ ꯂꯣꯔꯗ ꯂꯤꯄꯣꯟꯅꯤ ꯃꯊꯪꯗ ꯄꯇꯤꯍꯥꯔꯥ ꯔꯨꯂꯔꯅ ꯐꯥꯔꯁ ꯀꯦꯄꯤꯇꯦꯜꯁꯤ ꯕꯤꯟꯃꯥꯜꯗ ꯑꯣꯏꯔꯝꯕꯀꯣ ꯑꯗꯨꯒꯤ ꯄꯔꯇꯤꯀꯨꯂꯔ ꯔꯨꯂꯔꯗꯨ ꯀꯅꯥꯅꯣ ꯌꯥꯝꯅ ꯐꯥꯎꯕ ꯄꯔꯇꯤꯍꯥꯔꯥ ꯔꯨꯂꯔ ꯑꯃ ꯂꯩ ꯃꯥꯒꯤ ꯑꯍꯥꯟꯕ ꯀꯦꯄꯤꯇꯦꯜꯁꯤ ꯀꯥꯏꯗ ꯑꯣꯏꯔꯝꯃꯤ ꯕꯤꯟꯃꯥꯜꯗ ꯑꯣꯏꯔꯝꯃꯤ ꯅꯒꯥꯄꯇꯥꯋꯥꯟꯅꯦꯕꯀꯣ ꯅꯒꯥꯄꯇꯥꯋꯥꯟ ꯃꯊꯪꯗ ꯀꯔꯝꯕ ꯑꯦꯛ ꯀꯤꯡ ꯑꯣꯐ ꯏꯪꯂꯦꯟꯅ ꯄꯥꯁ ꯇꯧꯈꯤꯒꯦ 1773ꯗ 1773ꯗ ꯀꯔꯝꯕ ꯑꯦꯛ ꯄꯥꯁ ꯇꯧꯈꯤꯕ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟ ꯑꯣꯐ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯏꯟ ꯀꯜꯀꯇꯥꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯃ ꯂꯤꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯔꯤꯒꯨꯂꯦꯇꯤꯡ ꯑꯦꯛ 1773 ꯅꯝꯕꯔ Cꯁꯨ ꯑꯣꯏꯗꯣꯏꯕꯀꯣ ꯅꯝꯕꯔ C ꯔꯤꯒꯨꯂꯦꯇꯤꯡ ꯑꯦꯛ 1773ꯁꯦ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧꯅ ꯄꯥꯁ ꯇꯧꯈꯤꯑꯕꯀꯣ ꯀꯩꯗꯧꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯃ ꯂꯤꯡꯈꯠꯅꯕ ꯀꯜꯀꯇꯥꯗ ꯃꯊꯪꯗ ꯍꯨ ꯂꯤꯗ ꯗ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤ ꯕꯦꯇꯜ ꯑꯣꯐ ꯆꯤꯟꯍꯥꯠ 1857ꯗ ꯕꯦꯇꯜ ꯑꯣꯐ ꯆꯤꯟꯍꯥꯠꯇ ꯕꯦꯇꯜ ꯑꯣꯐ ꯆꯤꯟꯍꯥꯠꯇ 1857 ꯁꯤꯄꯣꯏ ꯃꯤꯇꯤꯡꯒꯤ ꯃꯇꯝꯗꯀꯣ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯕꯨ ꯀꯅꯥꯅ ꯂꯨꯆꯤꯡꯒꯦ ꯍꯥꯏꯕꯀꯣ ꯀꯅꯥ ꯂꯨꯆꯤꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯣ ꯈꯪꯕ ꯍꯦꯅꯔꯤ ꯂꯣꯔꯦꯟꯁꯅ ꯂꯨꯆꯤꯡꯉꯦꯕꯀꯣ ꯆꯤꯟꯍꯥꯠ ꯆꯤꯟ ꯃꯦꯜꯂ ꯃꯦꯜꯂ ꯍꯥꯠꯄ ꯆꯤꯟꯍꯥꯠ ꯃꯊꯪꯗ ꯕꯦꯗꯥꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯣꯔꯦꯁ ꯗ꯭ꯋꯦꯂꯔꯁ ꯍꯨ ꯁꯔꯆ ꯐꯣꯔ ꯐꯨꯗ ꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄ ꯁꯥ ꯇꯥꯟ ꯆꯠꯄ ꯑꯗꯨꯒ ꯁꯣꯔꯣꯡꯗ ꯍꯤꯡꯕꯁꯦ ꯑꯁꯤꯁꯦ ꯏꯟꯍꯦꯕꯤꯇꯦꯟꯁ ꯑꯣꯐ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯒꯤꯅꯣ ꯁ꯭ꯔꯤ ꯂꯪꯀꯥꯒꯤꯀꯣ ꯃꯊꯪꯗ ꯀꯅꯥꯒꯤ ꯂꯤꯗꯔꯁꯤꯞꯇ ꯀ꯭ꯋꯤꯠ ꯏꯟꯗꯤꯌꯥ ꯃꯨꯚꯃꯦꯟꯁꯦ ꯍꯧꯈꯤꯒꯦ ꯍꯥꯏꯕ ꯏꯟꯗꯤꯌꯥꯗ ꯀ꯭ꯋꯤꯠ ꯏꯟꯗꯤꯌꯥ ꯃꯨꯚꯃꯦꯟ ꯍꯧꯈꯤꯒꯦ 1942ꯒ ꯀꯅꯥꯒꯤ ꯂꯤꯗꯔꯁꯤꯞ ꯃꯈꯥꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯈꯥꯗꯅꯤꯀꯣ ꯃꯊꯪꯗ ꯀꯔꯝꯕ ꯆꯍꯤꯗ ꯒꯥꯟꯙꯤ ꯌꯨꯔꯤꯟ ꯄꯦꯛ ꯁꯥꯏꯟ ꯇꯧꯈꯤꯒꯦ ꯍꯥꯏꯕꯀꯣ ꯀꯔꯝꯕ ꯆꯍꯤꯗ ꯀꯩꯗꯧꯕ ꯒꯥꯟꯙꯤ ꯌꯨꯔꯤꯟ ꯄꯦꯛꯁꯦ ꯁꯥꯏꯟ ꯇꯧꯈꯤꯒꯦ ꯍꯥꯏꯕ ꯒꯥꯟꯙꯤ ꯌꯨꯔꯤꯟ ꯄꯦꯛ ꯁꯥꯏꯟ ꯇꯧꯈꯤꯕꯁꯦ ꯁꯦꯀꯦꯟ ꯔꯥꯎꯟ ꯇꯦꯕꯜ ꯀꯟꯐꯔꯦꯟꯁ ꯐꯝꯕ ꯆꯍꯤ 1931ꯗꯅꯤꯀꯣ ꯁꯦꯀꯦꯟ ꯔꯥꯎꯟ ꯇꯦꯕꯜ ꯀꯟꯐꯔꯦꯟꯁ ꯐꯝꯕ ꯆꯍꯤꯗ ꯃꯊꯪꯗ ꯋꯥꯠ ꯋꯥꯖ ꯗ ꯔꯤꯌꯦꯜ ꯅꯦꯝ ꯑꯣꯐ ꯕꯕꯔ ꯐꯥꯎꯟꯗꯔ ꯑꯣꯐ ꯗꯤ ꯃꯨꯒꯜ ꯑꯦꯝꯄꯥꯌꯔ ꯃꯨꯒꯜ ꯑꯦꯝꯄꯥꯌꯔꯒꯤ ꯐꯥꯎꯟꯗꯔ ꯕꯕꯔꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯁꯦ ꯀꯩ ꯍꯥꯏꯕꯗꯤ ꯖꯍꯤꯔꯨꯗꯤꯟ ꯃꯨꯍꯝꯃꯗ ꯀꯧꯋꯦꯕꯀꯣ ꯗꯤꯒꯤꯁꯦ ꯕꯕꯔꯁꯦ ꯑꯁꯦꯡꯕ ꯃꯃꯤꯡ ꯅꯠꯇꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯖꯍꯤꯔꯨꯗꯤꯟ ꯃꯨꯍꯝꯃꯗ ꯀꯧꯋꯦꯕꯀꯣ ꯖꯍꯤꯔꯨꯗꯤꯟ ꯃꯨꯍꯝꯃꯗ ꯃꯊꯪꯗ ꯗ ꯕꯤꯅꯤꯐꯤꯁꯦꯟꯠ ꯀꯩꯂꯥꯁ ꯇꯦꯝꯄꯜ ꯑꯦꯠ ꯏꯂꯣꯔꯥꯗ ꯂꯩꯕ ꯀꯩꯂꯥꯁ ꯇꯦꯝꯄꯜꯁꯦ ꯀꯅꯥꯒꯤ ꯃꯇꯝꯗ ꯁꯥꯔꯝꯕꯅꯣ ꯍꯥꯏꯕ ꯔꯥꯁꯇ꯭ꯔꯀꯨꯇ ꯀꯤꯡ ꯀ꯭ꯔꯤꯁꯅ ꯋꯥꯟꯒꯤ ꯃꯇꯝꯗ ꯁꯥꯔꯝꯕꯅꯦꯕꯀꯣ ꯗ ꯃꯤꯅꯤꯐꯤꯁꯦꯟꯠ ꯌꯥꯝꯅ ꯐꯖꯕ ꯆꯥꯎꯕ ꯀꯩꯂꯥꯁ ꯇꯦꯝꯄꯜ ꯏꯂꯣꯔꯥꯁꯤ ꯀꯅꯥꯒꯤ ꯃꯇꯝꯗ ꯁꯥꯔꯝꯕꯅꯦꯕ ꯀ꯭ꯔꯤꯁꯅ ꯋꯥꯟ ꯔꯥꯁꯇ꯭ꯔꯀꯨꯇꯒꯤ ꯅꯤꯡꯊꯧ ꯃꯊꯪꯗ ꯕꯦꯂꯨꯔ ꯃꯦꯠ ꯏꯟ ꯏꯟꯗꯤꯌꯥꯗ ꯕꯦꯂꯨꯔ ꯃꯦꯠꯁꯦ ꯐꯥꯎꯟꯗꯦꯠ ꯇꯧꯋꯦꯕ ꯀꯔꯝꯕ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯔꯅꯅꯣ ꯏꯟꯗꯤꯌꯥꯗ ꯕꯦꯂꯨꯔ ꯃꯦꯠꯁꯦ ꯐꯥꯎꯟꯗꯦꯠ ꯇꯧꯕꯁꯦ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯅꯤꯀꯣ ꯃꯊꯪꯗ ꯀꯔꯝꯕ ꯗꯥꯏꯅꯥꯁꯇꯤꯁꯦ ꯐꯥꯎꯟ ꯏꯟ ꯕꯃꯥꯕꯇꯤ ꯚꯤꯖꯨꯑꯦꯜꯂꯤ ꯏꯟꯁꯀ꯭ꯔꯤꯞꯁꯟ ꯕꯃꯥꯕꯇꯤ ꯚꯤꯖꯨꯑꯦꯜꯂꯤ ꯏꯟꯁꯀ꯭ꯔꯤꯞꯁꯟꯅ ꯀꯔꯝꯕ ꯗꯥꯏꯅꯥꯁꯇꯤ ꯐꯪꯕꯅꯣ ꯍꯥꯏꯀꯣ ꯀꯔꯤꯕ ꯕꯃꯥꯕꯇꯤ ꯚꯤꯖꯨꯑꯦꯜꯂꯤ ꯏꯟꯁꯀ꯭ꯔꯤꯞꯁꯟꯁꯦ ꯁꯤꯗ ꯀꯔꯝꯕ ꯗꯥꯏꯅꯥꯁꯇꯤ ꯐꯪꯒꯅꯤ ꯆꯥꯍꯃꯟ ꯗꯥꯏꯅꯥꯁꯇꯤ ꯐꯪꯉꯦꯕꯀꯣ ꯆꯥꯍꯃꯟꯅ ꯌꯣꯟꯕ ꯗꯥꯏꯅꯥꯁꯇꯤ ꯆꯥꯍꯃꯟ ꯗꯥꯏꯅꯥꯁꯇꯤ ꯃꯊꯪꯗ ꯍꯨ ꯀꯃꯤꯁꯟ ꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯐ ꯇꯥꯖ ꯃꯍꯜꯁꯦ ꯀꯅꯥꯅ ꯁꯥꯎ ꯍꯥꯏꯅ ꯀꯅꯥꯅ ꯀꯃꯤꯁꯟ ꯇꯧꯔꯝꯕꯅꯣ ꯍꯥꯏꯕꯀꯣ ꯁꯤ ꯏꯔꯥꯏ ꯂꯥꯏꯔꯦ ꯁꯍꯥꯖꯍꯥꯟꯅ ꯃꯊꯪꯗ ꯑꯣꯟ ꯗ ꯕꯥꯔꯊ ꯑꯦꯅꯤꯚꯔꯁꯔꯤ ꯑꯣꯐ ꯋꯤꯆ ꯐ꯭रीडꯝ ꯐꯥꯏꯇꯔ ꯀꯔꯝꯕ ꯐ꯭रीडꯝ ꯐꯥꯏꯇꯔꯒꯤ ꯕꯥꯔꯊ ꯑꯦꯅꯤꯚꯔꯁꯔꯤꯗ ꯄꯣꯛꯄ ꯃꯇꯝꯗ ꯀꯅꯥꯒꯤ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠꯇ ꯁ꯭ꯋꯥꯔꯠꯖ ꯚꯥꯔꯠ ꯃꯤꯁꯟꯁꯤ ꯏꯟꯗꯤꯌꯥꯗ ꯂꯣꯟꯆ ꯇꯧꯕꯅꯣꯀꯣ ꯁꯤꯗꯤ ꯂꯥꯏꯔꯦ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯗ ꯐꯣꯂꯣꯋꯤꯡ ꯕꯦꯇꯜ ꯋꯥꯁ ꯐꯣꯔꯠ ꯕꯤꯇ꯭ꯋꯤꯟ ꯕꯕꯔ ꯑꯃꯁꯨꯡ ꯔꯥꯅꯥ ꯁꯪꯒ ꯏꯟ 1527 ꯕꯕꯔ ꯑꯃꯁꯨꯡ ꯔꯥꯅꯥ ꯁꯪꯒꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯕꯁꯤ ꯀꯔꯝꯕ ꯕꯦꯇꯜ ꯑꯣꯐ 1527ꯗ ꯕꯦꯇꯜ ꯑꯣꯐ ꯈꯟꯋꯥ ꯀꯣ ꯀꯔꯤ ꯍꯥꯏꯕ ꯕꯦꯇꯜ ꯑꯣꯐ ꯈꯟꯋꯥ ꯃꯊꯪꯗ ꯐ꯭ꯔꯣꯝ ꯍꯨꯏꯁ ꯀꯟꯇꯦꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯗꯤꯠ ꯔꯤꯚꯣꯜ ꯑꯣꯐ 1857 ꯁ꯭ꯇꯥꯔꯠ
Indiana evolved 1857 karam mafam de horke de mirate horokane ko thang who governor general of British India abolished practice of sati with the Raja Ramon Roy matin governor general sati mutki wado karam mano practice of sati mutki governor general William Bentinck ye with Lord William Bentinck ko thang which of the following acts gave government immense power karam by act the government power me am pishin gave ko political activities sing nam thana bi dam da to prisoner sing phar jahi ni trial do bi jail thamna bi ek pi ki ek to karam ba engno di roller act khuji ga armed forces power act 1958 to roller act ti lothok pani ga ha ba roller act 1919 je ko sigi ma tamak ta ne ko na roller act ki mak ta to wi dam ta jalian wala bag massacre ka in thok ri to April 13 1919 da ko question number 52 da question 50 ka 5 yarong gani question 52 da mu yeng si ho